Manipur top channel की मैकेडी की मारुए भी इपाउसंग मियाम द थमजरी अहानबदा मेमार मैग्नीट्यूड 7.7 जौन याोराखरे मियोई कुल लेखिद्रे कयामन थीब खंद्री मणिपुर सुमसी की सफू फंख्री ngasi upung tara mathu ga minute yang khairam tabada Richter scale magnitude 7.7 jong yaorakhre Myanmar da miyoi kullom laikidre Manipurus yaoha basigi saphu sauna khongkhre United States Geological Survey ki report matungina yaoha badugi after shock oina magnitude 6.8 yauna amukasu yaohaki adumainama hauju phawo tsunami gi warning issue tawkhibagi paudi leitri Myanmar gi saigang City rom da su awang nongsup lom da kilometer tara katur rom sa laga leiba mafam amagi leimai digi kilometer tara rom luba mafam amada epicenter oiraga yaoha khiba dugi saphu Thailand phawu yoki hari thaudu aduna maram oiraga Bangkok ki macro amadi rail service khara suspend takre Thailand gi Prime Minister Paodam Sinwatana hiram masiga mari leinana khudaki mifam ama kauduna Bangkok te emergency laktokre Sina gi Yunnan province su yaoha badugi sapu pangki Sina earthquake network center na pipi report amagi matungina mafam adu magnitude 7.9 jona yaoha ki yaoha badugi sapu Bangladesh ki Sadogram West Bengal gi Kolkata amasu Manipur gi mafam kya das pangki yaoha bagi thaudu aduna tungan belaiba kya da amang ata kya thokibagi video footage kya social media ra pakthakna thadokna ba thingnari Thailand gi Bangkok te leiba private residence amagi matak saba swimming pool amadigi ising haitharaktuna sauna khudong sa da mi unaki amaramda Bangkok ki Satusa leiba saba loidriba building amada thabak suba miyoi ni fugomdoi building ama ninkhairakpadigi tholakpangamdana leidi hari amaramda Myanmar leiba Irawadi Turel ki matak saba arena thong ama tekre amadi yung kya ama ta tokre Mandalay da miyoi kya building ninkhairakpana maram oiraga manungdagi tholakpa yadana leiramba yai hari masigi matakta Mandalay gi airport su thaudu oduna maram oiraga sauna ama ta thoki Myanmar gi Sun State ta leiba town gi city ta leiba monastery ama sauna akai te thokre hari hauji phawi gi oina yaoha ki badu kaya yamna ama ada thokrabagi habigi sapsaba apunba report ti phangmangamtri amaromda ngase pung 12 gi minute yang khairum tabada ha ki ba yaoha du gi sapu Manipur suma pung phan phangki yaoha du minute amarom leptana harakpagi miyamna mi paine duna sapagataba mafam singda chenthoknaki khanghaudana harakpa yaoha du maram oiraga Imphal gi new secretariat building da mathau tawduna leiramba official singamati mafam adu lakpa miyam building adu gi mapana chenthoknarakpa thingnaki Khoirambal Kaithil gi Rupa Mahal Teng ki tuan building da leramba miyoi kya masu sapagataba mafamda senthoknarki adumainama yaoha baduna maram oiraga Manipur gi oina di hauju phawi gi oina ama ata amadi asu apan yawbagi paudi leitri amaromdana sajibu nongma sairaubu numit tatnaba numit thoklabasu tekta kaidana pangthoknaba laithok pangthoklagani kangji amanga Tha sigi kuntra numaisung numita pangthokadoriba sajibu nongma panba sairauba numit asi tatnaba numit thoklabasu tekta kaidana pangthokpa yanaba sana kunung uttara sanglena laithok pangthoklagani miyamna pukning leitana sairauba pangthokpiu haina sana kunung uttara sanglengi maisau purel professor Ngariam Kangjia mangang fongdorakli paujelakli hiramasiga mari leina ngasi sana kunung uttara sanglena sana kunungi phamnaibasing yauna pangthokiba paugmi phamamada waphamase fongdoklatuna mangna hai sai amagi manungda amuktang pangthokpa sajibu nongma panba sairauba si handak sai gi oinadi tatnaba numita thokle tatnaba numita pangthokpa thoram amadi laithokpunamak mahi leiroidaba ama oibana miyamna nungnangba mapoknari masi koknaba sana kunung uttara sanglena laithok pangthoknaba phirep lawri tatnaba numit haibasi thakta leiriba marol taret amadi khada leiriba marol taret haibadi nonglon taret amadi leiron taret asi samnadaba numini nonglon taret amadi leiron taret ki thong asi ngairen laining thaw amadi angai leima haiba imana sangliba numini tatnaba numirasi laining thaw amadi lairembi ani asigi pothaba numini tatnariba numirasi da laigi thorom pangthokpa yanaba sana kunung uttara sanglena sajibu gunong mapanba serauba numiki ayuk pung 3 ki mamangda angairen laining thaw amadi
angai leima imada athen potkatuna madi laithau pangthoktuna ira thawni thorom pangthokani laithau asi pangthoktuna laining thaw amadi lairembi ani asida haijaraba matungdadi numit asigi ayuk pung mari haibadi pung taragani thudi tatnaba yararoi maram asina laibak miyamna singnadana amadi pungning laitadana sairauba numit asigi ayuk pung taruk numidang pung taruk phawgi manungda sairaubi thorom singma pung phana pangthokpiyo haina makna makhatana phungdokhi Amaromdana luangthe Mukesh ki langla langjin khangnaba thibu humbigi thabak sathari police tha asigi taraga tarukta mayumdagi thokhibadagi ngasi phawbu thiba khangdana leiriba luangthe Mukesh ki langla langjin khangnaba Manipur police Assam Rifles amadi tuan security agency singna akan mamong thibu humbigi thabak sathari haina Manipur police na thadorakpa chirol mana hairi chola sin hai Kaisampat laimazam laikai diki el Gyanendra Das ki masano pat luangthe Mukesh tha asigi taraga tarukta mayumdagi thokhibadagi thiba khangdana leiribani ma ki langla langjin khangdukna bigi damak security force na maru oina Visnupur amasum Chuchampur district ki luanaba mafamsing zawsang te amadi all kasa ro na singba tuan mafam kyada advanced technical data analysis amasum intelligence report ki mating na thibe ki thabak sathari authority na search operation asigi strategy sing yathoknaba awang patha ki security coordination mifam sing pangthokli kana gumana mari lenaba information natragana search operation asida mating oigedaba paw sing leirabadi police ta paw piduna mating pangbiu hainasu sirol asina makhata na phongdorakli Paujel Pausi ki topa pauna Manipur yawn state khara delimitation exercise pangthoknaba delimitation commission semdoklaba English singani ga ama census ta base tawduna delimitation act 2002 gi matungina draft working table ama semkhri Manipur yawn state khara delimitation exercise pangthoknaba delimitation commission semdoklaba English singani ga ama census ta base tawduna delimitation act 2002 gi matungina draft working table ama semkhri Amaramda delimitation exercise asi commission hek laukthokhibaga Congress party na ngarang press conference amada English singaniga amagi census ta base tawduna pangthokani haina tawriba delimitation asi support tawdi amadi masida BJP na karigi damak tumina lesilibano haina hangli se minister oiramba MLA Okram Ibobina phungdokhibada Manipur gi district khada Missing asi sada saniga kun wangba yauri haina phongdokhiba lekhrabani ningsingba yai delimitation act 2002 asi English singaniga amagi census ta base tawraga India pumigi oina delimitation haibadi parliamentary amadi assembly seating adjustment tawnaba semkhibi ek amani delimitation asina khwaidi hena sogangani haina panariba state asi Manipur ni kariguma delimitation exercise asi torapa tarabadi Manipur singi district ta scheduled tribe assembly constituency si seat ahum hengat kani amadi Tambaki district gi general assembly constituency ahum hanthava tabane ki Fibam masi giyanglaga English singaniga mangagi September kunga mathoi minister Okram Ibobi singagi matamdugi government ki cabinet meeting ama phamduna matamadugi central government amadi delimitation commission da housing ladiba assembly constituency singi structure kaidana adumak thambina ba haiki balekre maramdi kariguma Manipur English singaniga amagi census ta base tawraga delimitation exercise tawba tarabadi singamasum tampaki marakta khaibung taba madi khatna sainaba tholakpa yabigi oithokpa leigani haina observation piduna lakhibani masigi matung tarakpadi hiramasiga mari lenana all political party gi mifam kauduna Manipur state ki oina English singaniga ama census asigi asoiba kya leibana hairiba census asi semdoktriba phawbudi Manipur gi oina delimitation exercise tawhandaba haiba warep singlauduna thamkiba lekhri aduga English singaniga mangagi November taragani pan all political party na lokibu warep adu justice Kuldip Singha retired Supreme Court Judge Chairman Delimitation Commission da memorandum oina pisinduna housing ladibi assembly constituency singi structure sing kaidana adumak thambinaba haikiba leikre hanisu paus ta makhatana phungdorakli atopa pawmana DCC ki meeting da MPCC ki president kaisa mega sandrana lusingba DC ki president singna saruk yakre New Delhi da leiba Indira Bhawan pangthokpa DCC meeting da MPCC ki president K Mega Chandrana Lusingba Manipur ki DCC ki president singna saruk yakre K Mega Chandrana Lusingba Manipur Congress ki delegate adu da district congress committee taragamari ki president singna saruk yakhi mifam adu AICC na sinduna pangthokibani pung mari sangna pangthokiba mifam adu da Congress ki president Malik Arjun Kharge LOP Rahul Gandhi AICC ki General Secretary Organization KC Binu Gopal amadi party asigi maruiba lusingba kya saruk yaki haidi
Losilakpoina topa paw man kusukulai kya fotkre bunker thuakre. Security Force na Imphal West Bisnupur amadi Jiribam district thibu humigi thabak sa thabada kusuklai kaya marum phagat pangam le hari police ki phangba paw man hai Imphal West district ki manung sanba Lamphel police station konba Langol house complex quarter number TF42 dagi kusuklai kaya marum phagat pangam le hari thagalaba khulai sing adudi kapiyari ba nungmai maru kun yawba SLR ki nungmai gi magazine ani inches rifle ani rifle sing adugi maru kun yawba magazine ani magazine yawdaba SMG carbine ani bulletproof plate nipan amasum bulletproof base taret camouflage khongrau kun go humdoi camouflage furit kun camouflage tupi tarakatur amadi tactical belt kun gani thuin hari nakalamaramda Bisnupur district ki kumbi police station kon ba hauktak awang laikai gi singyang singda thibu humigi thabak sa thabara 303 rifle ama rifle adugi magazine ama rifle adugi maru tarakatur 12 bore cartridge ama charger clip ahum amadi pull through ama fogat pangam le hari amaromda Jiribam district ki singdong laikai da thibu humbigi thabak sa thabada inches rifle ahum SLR nongmai ani inches rifle gi magazine ahum SLR nongmai gi magazine ani amadi amasum rifle selling mari fogat pangam le hena pausna makata na phongdokli amaromda lamdam asida pamda pa thawdok sing thoktana security force na lakolak section tharang sing gi saru amoina tuan mafam da lokai na sajilamba bunker kya security force na thuwai bi gi thabak leptana sathari Police ki paw na hai ngarang Kangpokpi district ki manung sana Kangsu police station kon ba palel logi wangda sajilamba bunker ama security force na thugwara ba matungda tangoi tana mai thadokre hari